Hello friend, nasi video ka pura galak sere. Poke les kiming ha patong ko video jomega. We Jones to Priyanka Show. Ado di video ko say. Ay nang pamdre. Kainarasi bani. Thôi, kay nang na haido. Ay nang yam nung siye. Kainaba ngamuye. Adudi nang ay kyam nung siye. Ay gidamak kay daw ngongani. Nang gidamakta daw ngamuy daba kay sulite. Siyo hairasu ngamniye. Thôi. Hoda nung sibaw. Ay napagi daw bani. Nataw yengena. Nang mo nung siba kanamta lay tibungo. Pagyam na hayra. Mi kay iwahalin no. Chini na. Pagyam tawganba nokan mimise. Thamoy adum kahaybane. Kathokpana saruk oibane. Aigumbase. Ngauduran chakrasu nang burong siru bagi may chakna hangli ay na malang da itanta. Aina nang nungsirije. Nangi thamoyda karimta phawdabra. ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯊꯣꯡꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯌꯦ. ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯌꯣ. ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀ ꯇꯥꯒꯦ. ꯍꯣꯏ, ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯖꯁꯅꯨ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ? ꯃꯔꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ. ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯂꯨꯝꯅ ꯂꯨꯅ ꯂꯧꯖꯕꯒꯤꯅꯤ. ꯑꯗꯨꯅꯅꯦ. ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯦꯜꯂꯦꯅ ꯂꯩꯕꯅꯦ. ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯟꯕꯤꯔꯝꯃꯦ. ꯑꯩꯅ ꯀꯤꯈꯤꯕ ꯅꯨꯡꯁꯤꯒꯤꯁꯤ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯃꯆꯨ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯅꯤ ꯅꯪꯇꯒꯤꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯦ ꯈꯟꯕ ꯃꯤꯗꯤ ꯀꯥꯡꯅ ꯊꯣꯛꯀꯅꯤ. ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯣ.ꯊꯃꯣꯏꯒꯤ ꯏꯔꯣꯜꯗ ꯂꯩꯔꯤꯕ ꯈꯣꯡꯊꯥꯡꯗ ꯄꯥꯠꯇ꯭ꯔꯤꯉꯩ ꯊꯛꯅ ꯇꯥꯔꯤꯕ ꯃꯤꯔꯦꯜꯗ ꯇꯝꯅꯔꯤꯕꯁꯤꯗꯤ ꯂꯥꯏꯑꯣꯡ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ. ꯇꯝꯃꯨꯡꯒꯤ ꯊꯃꯣꯏꯗꯨꯕꯨ ꯉꯥꯏꯈꯤꯗꯦ ꯑꯩꯁꯨ ꯉꯥꯏꯈꯤꯗꯦ ꯅꯪꯒꯤ. Video loire mayam mathangde kajau tawjigero mayamna comment habiramo. Comment harapudug matugi to jake. Bye bye.